Kanto Sabal da Meitei gi yum taruk Kuki singna Mai Thakhiba adu Indian Army gi Achouba Asoibani Thaudok adu taraina lobu yaroi haina National People's Women Front NPWF na pendaba fongdurakli ngasi Manipur da leiba NPWF ki office ta pangthokpa paugi mifam amada front asigi State President Noni Bala sapam na hai Indian Army gi Naton somang maktada Kuki singna Meitei gi yum Mai Thakhiba haibasi leiriba Army personnel sing Mathau ningthina tawdre takpani manung hanjinba security matik chana leitaba mafam amada yum mai tharambani hairabadi khanaba yai adubu ngarangi thodok adudi nungthil pobopta army leina chathakibani makhoigi mamang maktada logi wangmada thabak tawriba miyoising Thakhiba hairaga yum mai chakpa kannanabagidamak changlakpa Meitei miyamda onsilaga fu chaiba amadi tear gas cell kaya kapkibagi thawong adu hakchina lawi Kumja Inglisingani kunga humdogi me tang kunga mapanda Kuki singna leimakong chingmangda Meitei singi yum mai thaba haurukiba matam adudasu Indian Army na yum thadok laga chain crow haina fongdok palaikrabani asigumba laibak tiba thaudok asi makata na thoktanaba Kanto Sabal da leiriba Army gi Barricade point asi meter chama leimakong maikeida changsilaga State Force ka punna thamnanaba lenga ki Home Minister da taksilaga ni haina Noni Balana makata na fongdoki spot today da mantok Imphal da laiba relief camp da chatana mi myam du unazarure adudai da coordinator RK Sanal ga unazari Sanal na phongdorapada mi gi date 3 da gi moise kaimta tawdana Kuki singa army ki camp da Kuki ga moi ga phaminaraga wari si saraga noi kaishu tawroi pochai hondokanu adum laiminau hai aduga date 29 da mai thaba horakani hai mai thaba horakasidaisida army singduna kumdara aga akoi noi kanba ngamaroi noi chelo haibani haibasima yam nugaidana thamai aduga moina hairapasi madudai du da laiba army singsi pukhapi gro 100 meters mu mathakta aduga adugi mafam tudai du state forces thambiyu haibasima koi da thamai sigi se koi National People's Women Front ki taraf tagi akoi Home Minister unaraga koi sigi wapam se thamjarani aduma hairaga koi ngarang ki thodok se yam nugaidaba incident ni